United Meitei Pangal Youth Organization UMPY0 na ngashi drug awareness program ga loinana Grand Iftar party ama Pangthokhre. Thoram aduda Clinton Tayanjam MPS SGPO Mayang Imphal Police Diraj Kumar OC Mayang Imphal Police amadi Riazuddin Vogimayum President UMPY0 Central Committee na athoiba mithungnen sing oina saruk yaki. ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ CSO ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗ꯭ꯔꯒꯁꯤꯒꯤ ꯊꯤꯡꯃꯤꯟꯅꯁꯤ ꯗ꯭ꯔꯒꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯡꯊꯥꯡ ꯈꯔ ꯂꯧꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯔꯦꯗꯤ ꯑꯣꯏꯔꯒ ꯂꯥꯛꯑꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯃꯁꯤ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯇꯧꯅꯤꯡꯉꯥꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯟ ꯃꯌꯥꯝꯁꯤꯅ ꯁꯥꯖꯣꯛ ꯄꯤꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯚꯥꯞ ꯇꯥꯗ꯭ꯔꯤꯁꯦ ꯑꯩꯅꯦꯕ ꯏꯁꯥꯅꯦꯕ ꯑꯩꯈꯣꯏꯅꯦꯕ ꯉꯁꯤ ꯗ꯭ꯔꯒ ꯐꯥꯕ ꯆꯪꯕꯗ ꯑꯩꯈꯣꯏ ꯁꯥꯔ SDPOꯅ ꯍꯥꯏꯕꯤꯈ꯭ರೆ ꯀꯔꯤꯒꯨꯝꯕ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯅ ꯀꯟꯈꯠꯅꯗꯅ ꯃꯥꯒꯤ ꯃꯌꯥꯝ ꯇꯧꯋꯦꯕ ꯃꯁꯤ ꯇꯧꯔꯣꯏꯁꯦꯕ ꯗ꯭ꯔꯒ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗ ꯍꯔꯥꯝꯅꯤ ꯕꯤꯜꯀꯨꯜ ꯍꯔꯥꯝꯅꯤ ꯂꯣꯅ ꯌꯥꯗꯦ ꯂꯣꯅꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯀꯜꯆꯔ ꯆꯠꯂꯤꯁꯤꯗꯁꯨ ꯌꯥꯗꯦ ꯃꯁꯤꯗ ꯑꯩ Aꯅ ꯆꯥꯎꯋꯤ Bꯅ ꯃꯥꯗꯤ ꯃꯤꯅꯤꯁꯇꯔꯅꯤ ꯃꯥꯗꯤ MLA ꯅꯤ ꯃꯥ MCSꯅꯤꯅ ꯑꯩꯈꯣꯏ ꯀꯟꯈꯠꯅꯔ ꯃꯥꯏ ꯃꯆꯥ ꯃꯁꯨꯅꯦꯅ ꯀꯤꯅꯔꯒ ꯂꯩꯔꯒꯗꯤ ꯉꯁꯤ ꯃꯥꯡꯒꯗꯧꯔꯤꯁꯦ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯆꯥ ꯃꯥꯡꯉꯝꯒꯅꯤ ꯍꯌꯦꯡ ꯑꯩ ꯏꯆꯥ ꯃꯥꯡꯒꯅꯦꯕ ꯁꯤꯌꯣꯔꯅꯦꯕ ꯁꯤ ꯑꯗꯨ ꯗ꯭ꯔꯒ ꯍꯥꯏꯁꯤꯅ ꯑꯐꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯒ ꯍꯧꯈꯤꯕ ꯁꯥꯔꯕꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯕ ꯃꯇꯨꯡꯁꯤꯗ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯁꯥꯔ ꯑꯩꯅ ꯑꯦꯅꯥꯎꯟꯁ ꯑꯃ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯠꯇ ꯑꯩꯈꯣꯏ ꯃꯁꯖꯤꯠꯁꯤ ꯑꯩꯈꯣꯏꯗꯤ ꯑꯐꯕꯒꯤ ꯁꯃꯥꯖꯒꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯝꯗꯥꯏꯗꯗꯤ ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯎꯊꯣꯛꯄ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯗꯦꯠ 15ꯁꯤꯗ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯣꯖꯥꯁꯨ ꯑꯣꯏꯔꯤꯅꯤ ꯃꯆꯥꯁꯤ ꯁꯤꯅ ꯃꯔꯤ ꯂꯩꯅꯗꯕ ꯏꯂꯤꯒꯦꯁꯟꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯧꯍꯟꯅꯤꯡꯗꯕꯩ ꯃꯑꯣꯡꯗ ꯀꯩꯗꯧꯔꯦꯕ ꯑꯗꯨꯏ ꯗꯤꯇꯦꯜꯁꯨꯗꯤ ꯑꯩ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯔꯒꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯂꯩꯀꯥꯏ ꯀꯦꯔꯣꯏ ꯂꯩꯀꯥꯏꯁꯦ ꯑꯗꯨꯝ ꯈꯪꯕꯅꯤ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯈꯤꯒꯦꯅ ꯂꯩꯖꯕꯅꯦꯕ ꯗ꯭ꯔꯒꯀꯤ ꯑꯦꯋꯥꯔꯅꯦꯁꯁꯤꯗ ꯀꯔꯤꯅꯣꯕ ꯍꯥꯏꯗꯧꯔꯤꯁꯤ ꯀꯔꯤ ꯀꯣꯏꯁꯟꯅꯣꯕ ꯇꯧꯗꯧꯔꯤꯁꯤ ꯑꯝꯇ ꯍꯥꯏꯕꯤꯔꯣꯕ ꯑꯐꯠꯇꯕ ꯊꯕꯛꯇꯨ ꯊꯤꯡꯁꯤ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯇꯧꯏ ꯃꯥꯅ ꯇꯧꯏꯅ ꯌꯦꯡꯁꯟꯅꯔꯒ ꯂꯩꯔꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤ ꯃꯥꯡꯕ ꯇꯥꯕꯅꯤ ꯉꯁꯤ ꯀꯌꯥꯝ ꯁꯤꯗ ꯎꯔꯦꯕ ꯑꯩꯅ ꯎꯏꯔꯒ ꯇꯥꯔ ꯁꯤꯈ꯭ꯔꯤꯕ ꯃꯤꯁꯨ ꯌꯥꯎꯔꯦꯕ ꯃꯌꯥꯝ ꯑꯃ ꯁꯤ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁ ꯀꯪꯅ ꯗ꯭ꯔꯒ ꯊꯤꯡꯕ ꯉꯝꯃꯣꯏꯕ ꯁꯤ ꯍꯥꯏꯕꯤꯔꯝꯒꯦꯕ ꯄ꯭ꯔꯖꯥꯁꯤꯒ ꯄꯨꯂꯤꯁꯀ ꯃꯁꯤꯡꯗꯤ ꯃꯥꯟꯅꯕ ꯅꯠꯇꯦ ꯄ꯭ꯔꯖꯥꯅ 90% ꯂꯦꯜꯂꯤꯃꯤ 70% ꯂꯦꯜꯂꯤꯃꯦꯕ ꯄꯨꯂꯤꯁꯅ ꯅꯨꯡꯇꯤꯒꯤ ꯇꯥꯟꯅꯕ ꯉꯝꯒꯗ꯭ꯔꯣ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯀꯣꯑꯣꯄꯔꯦꯠ ꯄꯤꯃꯤꯟꯅꯔ ꯂꯩꯔꯗꯤ ꯁꯥꯟꯇꯤ ꯑꯣꯏꯃꯤꯟꯅꯅꯤ ꯍꯤꯡꯕꯗ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯨ ꯃꯁꯥ ꯃꯎ ꯐꯒꯅꯦꯕ ꯑꯗꯨꯅ ꯗ꯭ꯔꯒ ꯍꯥꯏꯕꯁꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯗ꯭ꯔꯒ ꯃꯨꯊꯠꯄꯗ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯁꯄꯣꯔꯠ ꯇꯧꯖꯩ ꯑꯃꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ SP ꯑꯃꯗꯤ SDPO ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯕ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯃꯐꯝꯗ ꯗ꯭ꯔꯒ ꯂꯩꯕ ꯃꯐꯝ ꯊꯤꯒꯅꯤ ꯑꯃꯗꯤ ꯊꯤꯔꯒ ꯐꯪꯕ ꯑꯩꯈꯣꯏꯅ ꯉꯝꯕꯁꯨ ꯐꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯝꯕꯁꯤꯗꯉꯝꯃꯛꯇ꯭ꯔꯦ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯥꯔ SP ꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯦ ꯁꯥꯔ SDPO ꯁꯥꯔ OC ꯈꯣꯏ ꯔꯦꯗꯤꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯦꯅꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯔ ꯁꯤꯟꯅꯈꯤꯅꯦꯕ ꯃꯔꯝꯗꯤ ꯂꯣ ꯑꯩꯈꯣꯏ ꯈꯨꯠꯇ ꯄꯥꯏꯗꯕꯅꯦꯅ ꯑꯩꯈꯣꯏ ꯉꯥꯛꯇ ꯒꯥꯏꯗꯂꯥꯏꯟ ꯍꯧꯖꯤꯛ ꯌꯣꯜꯂꯝꯕ ꯃꯣꯏꯁꯨ ꯇꯥꯕꯤꯌꯧꯔꯣ ꯌꯣꯟꯕꯤꯔꯅꯨ ꯈꯨꯟꯁꯤꯗ ꯌꯥꯝꯃꯤ ꯀ꯭ꯔꯥꯏꯝ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯕꯗ ꯁꯥꯔ ꯑꯩ ꯔꯦꯀꯣꯔꯠ ꯄꯤꯖꯔꯛꯀꯦ ꯌꯥꯝꯃꯦ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯩ ꯏꯋꯥꯗꯣ ꯁꯤꯗ ꯌꯣꯜꯂꯦ ꯁꯤꯗ ꯆꯥꯔꯦꯅ ꯇꯧꯔꯛꯏꯁꯤꯡꯁꯤ ꯑꯦꯛꯖꯥꯝꯄꯜꯅꯦꯕ ꯃꯁꯤ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯔꯤꯕ ꯈꯔꯁꯤ ꯃꯨꯊꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯁꯤꯗ ꯀꯝꯄ꯭ꯂꯦꯟ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯃꯌꯥꯝꯁꯤꯡꯁꯤꯅ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯁꯤꯗ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯑꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯈꯕꯔ ꯀꯥꯒꯖꯇ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃꯅ ꯑꯗꯨ ꯄꯨꯂꯤꯁꯅ ꯑꯝꯇ ꯏꯗꯦ ꯉꯁꯤꯐꯥꯎ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯨꯁꯂꯤꯝ ꯑꯅ ꯀꯝꯃꯨꯅꯤꯇꯤꯁꯇ ꯕꯦꯁ ꯇꯧꯔꯒ ꯄꯨꯂꯤꯁꯀꯤ ꯄꯦꯄꯔ ꯑꯃꯐꯥꯎꯗ ꯀꯝꯃꯨꯅꯤꯇꯤꯁ ꯄꯜꯂ ꯏꯗꯦ ꯀꯅꯥꯒꯨꯝꯕ ꯃꯍꯤꯛ ꯚꯥꯏꯔꯁ ꯍꯥꯏꯕ꯭ꯔꯤꯠ ꯈꯔꯅ ꯏꯕꯅꯦꯕ ꯃꯗꯨ ꯀꯅꯥꯗ ꯊꯤꯅꯉꯥꯏꯒꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯗꯒꯤ ꯁꯤꯇꯤꯖꯦꯟ ꯃꯅꯤꯄꯨꯔ ꯁꯤꯇꯤꯖꯦꯟꯁꯤꯡꯁꯤ ꯄ꯭ꯔꯨꯐ ꯅꯥꯏꯅ ꯅꯥꯛꯄ ꯇꯥꯅꯉꯥꯏ ꯁꯤꯟꯕꯅꯦꯕ ꯄꯨꯂꯤꯁ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯇꯥꯔꯦ ꯂꯣꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯁꯤꯡꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯃ ꯗ꯭ꯔꯒ ꯐꯥꯔꯦꯅ ꯏꯈꯤꯕ ꯅꯣꯏ ꯊꯦꯡꯅꯔꯗꯤ ꯄꯨꯊꯣꯛꯄꯤꯔꯣꯕ ꯑꯩꯁꯨ ꯊꯦꯡꯅꯗ꯭ꯔꯤꯑꯕ ꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯂꯣ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯟ 24 ꯑꯋꯥꯔ ꯇꯨꯝꯗꯅ ꯁꯦꯟꯅꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯃꯗꯤ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯩꯈꯣꯏ ꯁꯃꯥꯖ ꯐꯗꯧꯔꯤꯅꯦꯕ ꯃꯣꯏ ꯐꯒꯗꯕꯅꯦ ꯃꯣꯏꯗꯤ ꯐꯔꯦ ꯄꯨꯂꯤꯁ ꯑꯣꯏꯕꯅꯤ ꯅꯤꯁꯥ ꯆꯥꯕ ꯍꯧꯅꯗꯦ ꯑꯦꯛꯖꯥꯝꯄꯜꯅꯤ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯁꯦ IPS ꯑꯣꯏꯈ꯭ꯔꯕ MPS ꯑꯣꯏꯈ꯭ꯔꯕ ꯄꯣꯁꯤꯕꯜ ꯑꯣꯏꯈ꯭ꯔꯕꯁꯤꯡꯁꯤꯗ 10% ꯆꯥꯕ ꯌꯥꯏ ꯑꯇꯩꯗꯤ ꯆꯥꯕ ꯌꯥꯔꯔꯣꯏꯕ ꯃꯥꯡꯉꯤꯁꯤ ꯀꯅꯥꯅꯣ ꯄꯨꯂꯤꯁ ꯂꯩꯈꯣꯏꯔꯁꯤ ꯏꯁꯥꯅ ꯈꯟꯊꯖꯦꯕ ꯑꯗꯨꯅ ꯉꯁꯤ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ